ꯇꯥꯡꯀꯛꯇ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯁꯥꯝꯒꯤ ꯂꯥꯈꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯂꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯀꯧꯁꯤꯛ ꯔꯥꯏꯒꯤꯗꯃꯛ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯚꯣꯠ ꯈꯣꯝꯈ꯭ꯔꯦ꯫ ओस्माना यूनिवर्सिटी के वाइस चांसलर ओइरंबा प्रोफेसर टी तिरुपति रावबु मणिपुर यूनिवर्सिटी के अनोवा वाइस चांसलर ओइन हाबलखरे। इसागी कानब खरा येंगलगा आइन की यादव थबक तगुमसे पॉल्यूशन फ्री मणिपुर ओहनसी हाइना एमएलए लाइश्रम राधाकिशोर फोंदोक्रे। टाइम्स ऑफ मणिपुर के मणिपुरी पाव मियंग ताबिरिबा मैम तमको आशाप्रिया ताराम नोक्चरे मैम मपुंग पाव पीजद्रिंग मांगोइना हौजिक मालेम की चौब लाइचरम कोविड-19 दगी ngaktoknaba फेस मास्क सुपा मियोय अमग मरक्ता फिजिकल डिस्टेंसिंग थंबा यामना तोइना खुदसा सेंगना हमदोकपना चिंगबाई खोय खुदिमकना सुंगसोय सोयदना पांगथोकमिनरसि हाइना टॉम टीवी की माइकैदगी मैम अपील तौजरे हौजिक मपुंग पाव सिंग पीजरे। आसाम की लाखीपुर असेंबली कॉन्स्टिट्युएंसी लाक्लिबा स्टेट अदुगी असेंबली मिखलदा बीजेपी की मिरेप ओइरिबा कौशिक रायगिदमक ngase मणिपुर के चीफ मिनिस्टर एन बीरेन भोट खोमख्रे। लानगाम वारेब मिफम हाइना मिंगथोनबा वोट की कैंपेन अदुदा चीफ मिनिस्टर नोंथोमा बीरेन सरुक यारदुना हाइकिबदा मा के खोंगचर से बीजेपी पार्टी की थौमी अमोइना लाकपता नतना आसामदा लैरिबा मणिपुरी सिंगिसु ओइरि हाइकी। हंदकी मिखल असिदा लाखीपुर एसिदा मैतैदा बीजेपी की टिकेट पीबीदे हाइना मयामना वारंगनबा लैरिबा दुगी मतंगदा चीफ मिनिस्टर ना हाइ थोइबगीदमक्ता चीफ मिनिस्टर मसामकनसु दिल्ली चतुना बीजेपी की टिकेट पीवीना हाइजब लेखी। खोंगचर अदुदा एजुकेशन मिनिस्टर एल राजेन, डेप्यूटी चेयरमैन एसपीबी एल रामेश्वर, चेयरमैन एलएलडीए एल सुसेंद्रो मदी एमएलए केतिगाव एन इंद्रजित सरुक्या की। नाकालमरोमदा लखीपुर एसिदा इंडिपेंडेंट मिरेप ओइरिबा थोइबगीदमक जिरीघाट लखीनगरदा मणिपुरी अमसोंग मणिपुरी मुस्लिम पुन्ना सरुक यादुना बोर्ड की कैंपेन चथखरे। पार्टी की ओइबा अकनबा प्रेशर लाकी लेप पीगनो पैसा तो पीगे अदा पीगे करोड़ अमा केस लौरो करोड़ अमा हंचिन अमा लौरो करोड़ निधि पीरगे चेयरमैन पीरगे हारिना चिंबा हाइकी बइमोंदा विश्वसमा पुंग अमा चुकना सुरु नइकिबा म्याम याउगी अदुबु ngसाइगी दिल्ली दा टिकेट तानबा मतमदा हाइगिबा वाही क्या रिपोर्ट फंगबा। मणिपुर यूनिवर्सिटी के विजिटर अमसोरिबा इंडिया के प्रेसिडेंट पीबा पावर अमगी मखादा हाना ओस्मानिया यूनिवर्सिटी के वाइस चांसलर ओइरंबा प्रोफेसर टी तिरुपति रावबु मणिपुर यूनिवर्सिटी के अनोवा वाइस चांसलर इन हाबलखरे। प्रोफेसर टी तिरुपति रावना यूनिवर्सिटी असिगे वाइस चांसलर ओइना चही मंगा पुगने। पनबयाबदी मणिपुर यूनिवर्सिटी की ओइना प्रोफेसर एस सनातोंबी सिंहाना वीसी इंचार्ज ओइना पुरंबने। मसिगी मथक्ता लोकसभा के एमपी डॉक्टर आर के रंजन नसो हंदक पार्लियामेंट की मिफमदा रेगुलर बीसी अमा यूनिवर्सिटी असिदा थंबिनबा मिनिस्ट्री ऑफ एजुकेशन दा तक्सिनबा लेख्रबने। अनोबो वीसी महबलक पसिगी मतंगदा ngarang गवर्नमेंट ऑफ इंडिया मिनिस्ट्री ऑफ एजुकेशन डिपार्टमेंट ऑफ हायर एजुकेशन की अंडर सेक्रेटरी ना आइबा ऑफिशियल ओइबा चेरोल अमा मणिपुर यूनिवर्सिटी के रजिस्ट्रार खंगलखरे। इसागी कानब खरा येंगलगा आइन यादव थबक तगुमसे पॉल्यूशन फ्री मणिपुर ओहनसी हाइना मणिपुर पॉल्यूशन कंट्रोल बोर्ड एमपीसीबी की चेयरमैन सोइरिबा एमएलए लाइश्रम राधाकिशोर फोंदोक्रे। वाफम असे मणिपुर था निपान लोम लॉकडाउन थमलुब मतुंग हौजिक मियामना कैथेल कानरक्लबा मतम असदा इम्फाल शहर की ओइरिबा एनवायरनमेंट ता मरुओइना इसिंग नुंगसेट मखोल अमदि मैखुगी ओइबा पॉल्यूशन थोक्लबरा हाइबा चिंगनबा लेबदगे चथकिबा टेस्ट कमरी लेनना फोंदोकिबने। इम्फाल की मयोल ओइरिबा कांगला वेस्टर्न गेट चथकिबा टेस्ट अदुगा मरी लेनना मार्क नमखा तारदुना मणिपुर अयाम पाद अमदि तुरेल कया मोसिनबा अमदि लंबीदा गाड़ी थौबगी चांग हेनगलकपा सिना मणिपुर से हौजिक एक्सट्रीम क्लाइमेट योरक्ले। मसिदा हौजिक लमदम असिगे ख्वाइदगी मरुओइबा पब्लिक ट्रांसपोर्ट ओइना सिजनरिबा ऑटो असिसु मसिंग यामबना मरम ओइरगा थोकलिबा पॉल्यूशन कया असिसु मसिंग हंथहंदुना हौजिक सिजनरिबा डीजल ऑटो असिगे महुता ई रिक्शाना सिननबा थौरांग सुलोकप हौरे हाइके।
नाकालामरोम दंगसी बाजार के कोईबदा प्लास्टिक माइक्रोन 50 दगे हेनबा प्लास्टिक योलंब दुकान सिंह दगे प्लास्टिक सिंह फागत के मदुग मरी लेना मणिपुरदा असिगुंबा आइना यादव पोलम हाइबदे प्लास्टिक के ओइबा पोथोक सिंह लाक्लिबा मे 15 दगे योनबा पुबा योनबा अमदि सिजनबदा अथिंगबा थमले अमदे हाइरिबा थिंगबा से थुगाइबा कांगबु फाइन थेनबदा नतना जेल द चही अनि फाउबा थमनबा ऑर्डर थोकरे हाइकी इम्फाल सिटी मनुंग सिगी हजे हजिक लेरिबा एनवायरमेंटल डेटा अखोई नसी टेस्ट तौरगा लौगनी अखोइना मरुओइना इम्फाल मनुंग लेरिबा इसिंग नुंगसित अदुगा नॉइज अदुगा स्मोक सिलौगनी हजिक अखोई चही म चुपना कोरोना वायरस की पेंडेमिक लेरोरे हजे हांगे कैथियन हांगे गाड़ी चेनबो हौरले मियाम थोरकबो हौरे मतमसिदा अखोई पोल्यूशन थोरलाब्रा हाइबगी पोल्यूशन थोरकद्रा हाइबगी चिंगनबा अखोई पोल्यूशन कंट्रोल बोर्ड लेबना मरम ओइरगा मी थोरकबो हौरबा कैथियन पा काबो हौरबनिना अखोई चेक तौरगनी मणिपुर पुलिस ट्रेनिंग कॉलेज पांगैना मणिपुर गवर्नमेंट के प्रोसिक्यूशन डिपार्टमेंट का कुसमनन सेंदुना इन्वेस्टिगेशन ऑफिसर समदे लोगी मतंगदा हेना ममुताना खंगनबा ट्रेनिंग प्रोग्राम मंगसे हानबा मणिपुर राइफल्स के फर्स्ट एमआर बैंक्वेट हॉल होदोक्रे नुमित हुमनी चुमना चथागदोबा ट्रेनिंग प्रोग्राम होदोपगी थौरमदा डीजीपी एलएम खौते अमदे लॉ सेक्रेटरी नुंगसिदोंबी अथोपमना थौरमगी मरोइबा मिथुंगलेन सिंगोनी सरुक्या के पुलिस पर्सनल यांखै अमदी प्रोसिक्यूशन ऑफिसर कुंट्रा पुन्ना मियोय मरी फुमुगना सरुक्यादुना चथागदोबा ट्रेनिंग होदोपगी थौरम अदुदा वांगांगलदुना डीजीपी एलएम खौतेना हाइकिबदा ngase hawdokliba training program asina police amadi prosecution officer singi hanadagi leizariba skill kaya hengar han mangambata natana masa masa gi power masak khanghanaba amade masa masa gi mathaudang hengna mamutana khanghanaba ngamlagani haiki amarom da lamdam asida thokliba thokaning da bathodo kaya asigi justice athubada puthokna bakhona bada masa gi lawfam thokpa thodang kaidana lawbuga loinana justice puthokpa ngamdriba fawba masa gi thodang soidana chathanaba honabaga loinana prosecution amade police anigi mari hena chesin han mangamlagan haiki more information because the person who will be coming in distress will be mentally under trauma and he will not or she will not be in a position to highlight the crucial ingredients that would constitute an offense. So it is our bounden duty to, at the police station level, to examine each and every information and then go about our business thereafter in a legal and professional manner. Imphal ki hata minuthong manakta aingi wangwada sayonba mid sop singi mathakta police drive chatakre dukan mapu sing court puthokla tungda fine thian kre driver dunga sayuk Imphal ki SP Jogesh Chandra Hobism ke meeting makhada Porompat police amadi Imphal commando ge punbatim na chathaki bane police ki maikai degi dukan sing da yolamba sa sing adu lokhatuna puna bohonarakpada dukandar singa police ani ki marakta akan mongda mukna bagi fibam amadala ke tungda Porompat ke OC Binod Kumar na dukandar sing da police station da laklaga wari sanase ain ge matungina chapchana thabak lokhatkani haina thajaba pibadagi irang adu khara makhai di nemthaki ngasige driver du gomari lenana Porompat police station ge OC M Binod Kumar haikibada hatagi main road nakanda sayon ba dukan singase IMC na kaknaba chana kanglona magaloina na mid seller gi wena permit pibane makoi da sa kakpagi license amada pibelete madugi sumathakta lambi nakanda ifong fong na sanga yon ba siyade kayara khana warning su pikre adubo police na thamkiba appeal sing adu tasinadana thabagasi chatharpane lamdamasi ain leitaba leibak nate ain gi wamada thabak tawraklabadi police department na lokhotpam thokpa thabak sing adumak lokhat kibani haina mang haiki ado awareness ni moida koina mas moini sayon kono haibnate yonbiu but niyom somne yonbiu hygienic on yonbiu with the permission of authority dagi achumba license paibiraga niyom somna sayonbiu Haukiba February tang kunipan gi numidang Singzamai police station gi manung chanba kagwa naurem laikai da RK Casper koba jahi nauriba nipa machama license ganna kapada laikhidaba thodok duga mari leinana thodok adu da chenaba miyoi sing bail piba yaroi hairaduna ngase kagwa naurem laikai gi praja miyamna Kanchipur lambi pungja khara thinglure
ngasi numit yung matong pung ani khara helakpa duwaida yamlaba kagwa naurem lekai gi miyamna yaning da phongdokladuna Kanchipur lambi ge kagwa naurem lekai nongpok panthoibi gi mamangda lambi tangkhai thingzinduna wakan me fam ki tungda singjamai police ki team laktuna lambi thinglibadu thadok naba khangan ki loinana nakalani gi marakta ngahak ungkhatna bagi moong da thoki masigi matung tarakpada nakalani maktagi khongfam khara khara handoknaduna lambi tangkhai thinglambadu thadoklaga wakan me fam moina chathaki मोइगी असीबगी कनोजे इम्बेल चार्जि थागत्रिबा खोइजे मी हाकिबजेगी चार्जि थागत्रिङैसा बेल पिबियो ना मोइना कनो थारखरेबा बेन एप्लाई तौरखरेबा अदुगा बेल एप्लाई तौरगसु कोर्टनबुदि यैथुइबा हुजिकपुदि यैथोगसु ngarang investigation तौबला एबा forensic की तौबला पस्ता नोमै मखुन सिंगदो नोमै मखुन नते हाइबा मोइना तौरिजे अदगी अरानबा ओयरद्रा दुदिया investigation तौबदा लालेबा लाना रिपोर्ट तौरेबा मोइना इरिदो अदु अखोइ यानिंगदे War on drugs ke chapchaba wahan thok chamam naba fibam amada thambigano drug ke case sing da chenariba drug lord sing maral leite haiduna thadok lagade war on drugs ke wahan thok asi karino haina All Manipur Social Reformation and Development Samas Nupi Samas ki President TH Ramanina lengak ta hanglakle wafam basing asi Nupi Samas na senduna thangmaiban DM College Western Gate mapada pangthokiba wakan mi fam amada phongdokibane mak namakha taraduna mayai kaba nisana lamdam asida piri bachai thenga singam khai leitre Nisana maramoiduna imung kaya mahi langkre. Machana mama mapada thangna yanba, mapuroibana nupida ot naiba, yumgi potchai kaithok laga nisa chaba amade. Nisagi mayai na nupi angang singda crime chatharakpa thongdo kaya ama thokre haina. Mak na nungnang mafongdoki. Darak wara haisha. Ima ibia la khoi ka wara tawdori bra. Darak yo ba wara tawdori bra. Achaba ka wara tawdori bra. Kanada tawdori mo wara no. Ay khoi ating wani yang kuira wara tawrashe. Ado ibungo na tawra na mama ibia la khoi phari ba khoi ta. Noi na darak yo ba chaba bina. Ima ibia sina kari mumba natta ba kari tawra bati. Haidra ay khoi da si ama permission lama PBO. Ado ka magi wara tu khoi yaw lo thinge. Ado na sigi makha sa batati. Ay khoi dead boy darak ki maram thingdi bauji. Yai khu singje kanna bai damta mai war do angtang na masa khangningi Scheduled Tribe Demand Committee Manipur STDCM amade STDCM Uripok branch ani na kusamnaduna Uripok Chakri Komda ngase wakan me famduna maitai bo ST changadabani haina famke me famasida L Lokendro BP STDCM L Romes convener CVS TDCM Hais Jainta Kumar advisor STDCM amade K Vogendrajit Singh General Secretary STDCM na maruina wangang ke wangang loi singh maraktagi convener L Romes na thamkibada STDCM na taliba dimana se mai haulang pok yauraknaba ngaidringai democratic oiba khongjang na maru oiringai sira government asina khudakta warep loduna union government da thafam thoi haukiba chahi mari manga helaba fawba union government na thara u haiba wafambo hauzik fawba thada ba haiba se Manipur government na Union Government of India gi wafam thawoidabani haidaba ngamloi ke Vogendrajit na haikibada maitai na ST list ta chanbada hingminari ba furup singna lana lobagi mahuta constitution gi chaingak amata fangdana hinglakliba maitai gi course asida hena mateng oina pangpham thoi haiki paugi marthana temba brenga matang lomina se Pantoibe Construction Private Limited na miyang gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzai. Apun ba sembam gi 10% amak down payment pibiraga lemoriba 90% aduna chahida 6.99% gi changda thagi installment basis ta thibirak payagani. Ngasi malang simbiro Pantoibe Construction Private Limited assist company of Pantoibe Housing Finance Company Limited Torombam lekai. Tom Cable ki subscriber sing da khangan jari madudi subscriber sing na channel suna amadi ayat apan yaudana yengbina ba recharge tawiyo. Pizariba package sing de basic package ta lupa chani amadi atopa package sing da lupa chahum yankai chamri amadi chamri yankai pijari. Recharge tawnabagi damak makhada pijari ba kuthang ahum asidagi khanbiyo. Ahan bada online recharge. Online da recharge tawnabagi damak tomtv.co.in da changbiduna yamna laiba process ta recharge tawiyo. Anisubada distributor recharge.
isa isa gi distributor singda monthly subscription submit tawiduna recharge tawiyu natraga ahum subada office recharge Uripok Koisnam Lekai da leiba TOMTV ki office ta laktuna recharge tawiyu khanghanjariba Tom Cable Uripok Koisnam Lekai Imphal ekoi contact number 89742790999 natraga 8132089758 Office of the Yaifre Group of Finance, YG Finance, Head Office Singmairong near Eastern Motor, Imphal East, Manipur. April ki tang tara mga listing ni kunmathoi da ki tha amada lupa listing marikha khulaga. Hauzagadawriba lottery cum tender ase yaubiraga lupa lakh kun gi mapu oibiyu. Lucky draw fauragana lupa lakh amma fangbigani. Loinana athoba matamda agent yankhaisu pamjai. Agent singidamak monthly income Draw timing na nungthul gi pung anini. Hena akupa marol gi damak office ta ayuki pung mapan makhai dagi na nungthul gi pung mari fawbugi manungda lakpiyu. Amadi mobile number 7642042874 natraga 9362147856 ta contact tawbirau. Khanghanjariba Manager Yaifre Group of Finance. Saklon ama Saysakpa ama oibata natana acting gi lamda sumaming lairaba Prakash Suraisam bu aikoi gi studio da March ki kuntare thangjan mitki numidang pung taret makhai taba matamda puduna lakcharagani Saysakpa asiga wari watai sabata natana apamba isai sing khanbinaba aikoi gi number 7629943543 da call tawbirau Break matung na mayam utaram nokchari makata ba pau pizari Jingtam machil manaw ni haibu wafam hiram kaya da taktuna lakle Jingtam khaidana amaga chakthung manana thongna ba wakhalon thamba matam moire haina oina mesig MLA Laishram Radhakishwar na phongdokre wafam asinga International Peace and Social Advancement ipsana sinduna matam kaya gi mamang digi chathaduna lakba Campaign for Emotional Tie and Common Development ki Manipur Press Club ta pangthokpa thoram do phongdokibane MLA L Radhakishwar ipsa gi President Joy Chandra Konthauzam Pandam ki President Yumnamcha Dilip Kumar IPA ki President Khetrimayum Somarendra Made atai masak naiba miyoi kyana maroiba mithunglen singoina sarugyaduna pangthokiba thoram aduda mak namaka taraduna AC amagi miyam gi mihut oiriba elected person singna achumba lambida changsilakpa tarabade lamdam ama chawkhatpa raiba thabakne Jingtam khaktana tana Arvan amadi village ki mafam singdasu khenaba kaya laiba Arvan da fangliba facility kaya village level da fangan mangamdana leide chawkhatpa thinthariba AC sing center da gitta thangtharakpa senfam sing adu AC adu gi MLA na lana sizina kibanani haiki amarom da ngasi gi thoram adu gi matang da palladuna ipsana sinduna chatharakliba thoram ase yamna thagatningai oi jingamari tam gi marakta han leinaramba mari haujekte ipsa gumba association kaya tholakpa amade lainga kasinasu Hena kanna hona badagi hena chesin han mangam le haike Maitai sok long thaba ngasi phawda originality maitai horpa koigi jati si civilization kala dele lai rau sida maitai se kan hona tam dagi establish oi hadi kundara e chahi kaya le hai habse madugi lai rau si kutna pabiyo lai rau hi si kutna nei nabiyo ekoi si lai rau madu kari ke tam sa ro yawa lai si lai rau tam phau de diloi maitai gi Luhunga to the Kay, Leon P. out the Luhunga, Leon P. Manana, and Srinam and Sitting as Harmony. But we already Luhunga the Haiba. I think you shall come to the Kaya, come the Yumum, Semibumatum, the Yumum, Napimutum, Tamuli Panalaga, Nai, she the Yum Shop, she might summon Habi, Tombi, Habi, what he did. Hayang Mars ki tang kuntaro People's Revolutionary Party of Kanglaipak Prepa ki Lanmi Sanglop Red Army ki nifumatoi suba Red Army Uprising Day na lakpada India lainga kada loilam China khangliba irai chapung namakta aina thinkraba lalholuba sige Military Affairs Committee Red Army ki Chairman ki hai sathina khoyek pidun thadorpa cherolamada yawol gi kai khumna bolak pagaloina ningtam yawol ihogi yaifa pausel pirakle Kanglai pagamadi Wisha lamdamda yawol tominariba yawolup singi lanmi sanglup pumnamaktaso yawol gi yaifa pausel pirakle asigumba kanglai paki ningtam yawol ihogi puwarida singthaningai oiriba numit asiga prepag nangasi fawba lepalaitana changsiliba ningtam yawol lanthing asi India government gi independence demand tawbagi lanjang nate aikoi gi pandamdi laibak miyam gi mangkraba ningtambadu amukha hanjin handuna chawkhatpa manaba khunai manlingbane Hauzik Kanglai miyam pumbagi mangda taribade aikhoi puna amata oina lepinaduna
Maromdom lepagi hak fangnanaba India gi mathakta makhal kayagi soft power and hard power lantheng changsinduna UN gi thong thinduna kanglai furu ki fangfam thokpa ningtambagi hak masak takpane kanglai miyam gi fangfam thokpa iraiba ki ningtamba hanjinmagi hak ase fangnaba chathariba kanglai furu ki ningtam lalasida Red Army RA na lawriba thodang singthaningai ni haina warola sida khangalakli Imphal jiri lambi chatpada driver singna lisang sitna thengnaraba khudong chadaba kayadu koklagani khanbada Manipur ge Chief Minister and Birenbu hainingai leitena thagachare June fawge manungda barakama di makru thong sabina bahona sangabina bahona biu haina Transporters and Drivers Council TDC gi President H Ranjitna lenga ki puning chingsilakli ngasi MJ Avenue da laiba office asigi Council asigi office da pangthokiba pawge mifamda makna makha taraduna Engkumjale sangani tara taretagi urep uyung tamduna saba hokiba makru amadi barak thong ani asi yamna telaba matamasida Chief Minister and Birena kanna hona biduna ngaside thama ani gi manungda loisinba yana leire masigi damak Chief Minister and Birenbu TDC gi maikai dagi hainingai leitena thagatli matam amada nongju tha matamda lambi asida gari thoraga chatkani khalubada phawramba mi paibadu ngasidi kokle haina fawba loba yai Masimak driver singi koktagi achawa polumama lauthabibaga chakmanai Housing makru thong asi chada maudradi saba loire haina loba yare Barak thong soyam basaruk saba loire haina loba yare Thong ani asi April May fawgi manungda saba pumloi loiragani haibagi thajaba sulai maramasina June fawgi manungda sangaduna prajamayam da khusina biro haina mang haiki thong loira kan di ngasai magi traffic volume haigadra traffic congestion ji hingalakane ba kungjan na kane ba je thong par kan aduna lambien da mu problem si laga di aikhoi gi kanabam je khoi kangna thong phare lambi mu yade haigadi kanabam leiroi aduna thong ji farak kadoro bani na jun tha manung di thong ji sungjo joi dana pharani aduna lambi sisu barisa si akhoi rainy season lak tengai da June July bhogi mamang si da kitang June July je nong di labani adubu sei da black topping tawba ya ba tawbiu aduga irang thong ji jo RCC bridge irang thong ji ju loisana ba kanna hona biu haidana ai onaban chimis puning chinging jamani Imphal West ki lamsang esi ki manung chana laiba Faidinga dagi mana ingkol taba kilometer mari sangba lambi esi haukiba lisingani kungi February thadagi WBM lauduna thamlaga hauzik fawba Koilas sadana thambiri basi karigino haina loitam khulen awang amade Mamang Development Association Sandum Youth Progressive Organization loitang amade loitam Youth Development Organization gi mai kaidigi penda bufondorokle LAMDA gi sanglen da pangthokiba pawgi mifam amada loitang khulen nupilu ki secretary M Gitabali na haikibada lambi asi koilas thabi da bana mara moiduna khullasida anaya gyawrokpa nongju tha matamda chathok chasinda aduki matik khudong cha da mayoknare Kulasida kundari bamiyamna thengnari bawa basing asi ubiduna mari leinaba minister na April 15 fawgi manungda lambi asi semjinbiu natrabade democratic oiba makhal makha kya ge khongjang sing changsalakani haiki tang 15 fawba sigi manungda koilaji thabidragadi masigi matungda club mari amadi maira paibi mari loop mari asigi apunba committee asina koigi makhan makha kaya ge akanba democratic oiba khongjang changsilagani Ramsar side ama oiriba Northeast ki khwaidigi chawba thumhi chendaba pat oiriba Loktak pat kange hairabadi achauba turel sing khaktam aksengbana kanma ngamloi Waisel mari su sengdokpagi tangai fadaba leire wafam sing ase paumi sengyauna assembly constituency asida awara pa sing yengsin khokcharamada chatkibada hanage MLA RK na fongdokibane awara pa na thallaba constituency asida leiriba lambi thongge fibam aduki matik fatana lehobu thengnarakle lambi sing asi sembi dabana maramoiduna akoibada tariba miyamna achauba khudong chadaba kaya mayokna duna lehori yengsen khongchara da nauria pakhang lakpa assembly constituency gi manungchanna kwakaithel haino khongnembi kwakaithel aishram laikai chingtham laikai konjeng laikai mongsangai malom amadi lairenjam na chingba mafam sing yauke nauria pakhang lakpa constituency khakta natana thangnaba mafam sing kaya fauduna cheliba waisel mari lasi puwari ga sagona duna lakpada natana Loktak ta itin fam moiribane masi sengdoktana Loktak kanbo ithoktabane Housing Pali Belenga Kasina, Nambul Turel Sembagi Paikaliba, Project Asigumna, Waisel Maril Giwenesu Project Paikatuna, Sengdok Trabade, Lamdamasigi Mayoriba, Loktak Pad Asi, Kanbangam Dabagi, Fibamama the Lakpagi Kibele Haiki. Mark Namaka Taraduna, Kwakaita Lashram Lekai the Ladiba, Urban Public Health Center Asi, Saba Loiduna, Sangaba Yabagi Fibam the Ladamane, Amade,
Atuba matamda staff sing hapiduna sangara batungda akoibagi miyamda mafam asigi kanaba lawba ngamhanbiu haiduna Chief Minister Hendirin gi puning chingsilakle. Si paibiriba Honorable Chief Minister ai wari sajagre haipta yam thunu si sangaraga hujiki maruena COVID period sida asi sangaraga mayam de health care sida koi kan toktar gadi yam na mapung phaba health care facilities provide oigene haibe thajaba sida asi koi science inspection sasaru the building is ready handing over process loire sangaba gi tarik lepaga Honorable CM na amtang sangabi bu changye Fight against coronavirus. Yaushang kumhaina lakpada COVID-19 laina laichet asi iramdam asida sandoraktanaba hena cheksinba mathautai. Pandemic asi laksin bangamle haina loba chumkiroi. Bharat ki atopa mafam sing maruoina Maharashtra, Kerala, Gujarat na chingba lamdam singda COVID-19 gi infection amuk hengalakli. Maram aduna laina asida gi ngakthoknaba laiwa ahum asi mipum khudingmak na ngakna chatpigadabani. Mask upa, khutsa sengna hamdokpa, amadi hand sanitizer sizinaba, yariba makai mi amaga gi marakta, physical distancing, feet taruk changda arapa thambiba. Yaushang kumhay gidamag, chatnagadaba SOP singi mayokta, chatpa mioy singbu, guidelines ki matung inna fine thihangani. Pauzen Jariba National Health Mission Manipur. Haima, kinom hai kita bune kawe. Lakliba March tarik kunipan yausang hawu numita Yasna Bakery gi ani suba outlet Samurauda hangdok charani grand opening sida mayampuna maksu sorgya view. Yausanga mari lenana mayampuna maksu wish pizzery happy yaushang. Our test, your health. Admission open. Private Sports Academy Guwahati and Anno Football Club Guwahati invite application from interested persons who want to participate in a month-long residential practice cum trial coaching for under 13 and under 18 years of age. The coaching is scheduled to begin under the guidance of a foreign coach from 5th next month. Fooding and lodging facilities are also available. For more information, please visit Place Venue Guwahati, Mirza Tiniali, or contact us at 6026 709 279 or 7005 235638. Breaking matungda hausa kamu makata ba pau pizare. Hizam angang halna iramba khamba thoibi sairengi mangla choronda khamba se Krishna na kahamba Mahaprabhu haina sayolakpani aduga khamba thoibi gi wari ase adungai Krishna Vrindavanda sanakiba Raslila sanakiba dubo khamba thoibina sanaramba Raslila ni haina lana haizilamba se maitai singi yamna laibak thiba mane wafam asinga se MSCO gi office ta pangthokiba pawgi mifam amada lupasigi president BK Moirang chana phongdokibane magna makata na haikibada hizam angang halna khamba thoibi saireng da yauriba khamba se Krishna gi saigoni hairiba sigi matangda akhang hai sing yauba seminar ama athubada MSCO na silagani Manipur University nasu Selva Semba Madi textbook selection Toguma Tamda, Watok Rapayaba, Lyric Sing, Kando Kanjin Toguna, Yaribu Makai, Watok Erakador Lyric Sing at Maroi Sing that Taman Bidan of a Hajari. Punumak Sing at Sigi, Waroi Sinama Purukna Makta, Koina Mescona, Tok Toranka, Loka Teremadudi, Izam Angalna, Kamba to be saying the Yauriba, Kamba se, Sri Krishnagi Sayoni Haribasiki Matanga, Akang Hai Sing Yauba, Seminarama, Yamna, Two Matamda, MSCO na silla Canada, Madegi, High Lyric System Topa, Semdokpa, Amadi Masigi Sapsava, Ekoi Asuma Saktama, Purukna Hona Vidamata, Ekoi Semnara Matu Matam, Ekoi Silagani, Pantoni. Apun ba iray paki mahiroi senpang loop MSK, Nauna Fam Sing Puna Bamade, Wasaklaw Batauramama, Ngase, Kwakaitel Bazar Laiba, Kwakaitel High School the Pangtokrabe. Taramadu da Sarugakiba, Leho Kunai Kanbalutin, LKKL President, Joy Puyam na Fungdokibada. Ngasige mahiroi singi yamna chawraba thodang lei amade chawkhatpada mangzil thana thabak thoram khudimakta mai pakna changsinaba honagadabane ngasige education system asida mahiroi singna achumba mai kaida purakna bahona minase makata na haikibada
मांगखिबा मतम अमुक हलक्तबनी हाइबसे कावरोइदबनी अमदे अइकोइना ग्लोबल विलेजेस ओइरक्लब मतम असदा महिरोइ सिंगे चावरब इथिलमा पोखाक अमदे अहोंब पुरकपदा यामना चावरब थौदांग लै हाइना सुमखातान हाइके नोइना तौगेरा कोइना तौरा कोइ तौरदि वाथो मि लाने दु नोइगि छि पैरा बाबी रि तौगि मामो खबर दे हाखले ना तौगु सुंदो माले मसि याम मनु तादबा नोइ सिमु तौसलाबे मथां मथां वांग्रेन जि तौसलाने वांग्रेन कइ लाइन नु तजल जुयानि ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯐꯝꯁꯤꯡꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯑꯒ ꯌꯥꯝꯅ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯏꯖꯨꯀꯦꯁꯟ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯕ ꯆꯥꯡ ꯑꯃꯒꯤ ꯏꯖꯨꯀꯦꯁꯟꯗꯣ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯏꯖꯨꯀꯦꯁꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃꯈꯛꯁꯨ ꯁꯤꯜꯂꯅꯤ Handicap Development Foundation ascendana Mars ki tang taradagi haudokiba We Ring the Bell campaign ngase Lukram Lairak Youth Club Sagolban Tera Lukram Lairak Taloisin Kray ase pangdokiba loisin bagi thoramda matangda palladuna hai campaign ase school manga club ahum amadi market anidasu campaign pangtokhe child with a disability singbo child friendly ohin biba makhoigi nauna foundation aseda mingchan biba amadi children with disability singbo authority amadi parents singna meeting changbiduna hena awang muthakta pukhatpiu Society da suma khoi gi chawrba fidam lai bani haiki lakadoriba thas ge kunipan degi hogadoriba Manipur gi yausang kumhai ge mari lenana ngase Kakching Kaitel Irabot Park tamiyamna sena choiba fangan kre Senior Citizen Forum Kakching na SBI Kakching ga puna khusam naduna pangtokiba ngase ge miyamda sena choiba lupa chappi lupa ani chappi amade lupa manga chappi chandi sing miyamda fangan bagi tawramaduda SBI Kakching branch ke manager Chitan Kumari Laishram branch asigi chief associate Senior Citizen Forum Kakching gi president Nomaithim Nimai amade secretary Khetrimayum Kula Hari yauna Senior Citizen Forum Kakching gi member sing na sarugya ke ngasigi tawramaduda lupa lakh ahum gi achoiba sing miyamda fangan ke ICAR gi makhada laiba Krishi Vigyan Kendra KVK Imphal West na senduna ngasi Schedule Caste Club Plan ICAR NEHR Female Farmers Project Pangtokre Tairen Popi Village tanga se pangtokiba thoramaduda mafamadu gi lawmisingda knapsack sprayer amadi khoi upu sing yantoki ICAR Manipur gi Joint Director Dr. L Megha Chandrana phongdokibada lawmi natraga khunja chama mukta su KVK gi makhada kanaba kaya pikre amadi organic oiba chana thaknaba kaya amasu puthokli makhatana phongdokibada khunja singna tungdasu awat palaiba khudingmakta KVK na sumateng pangan hain phongdoki Thoramadula Department of Agriculture gi Director Lantal Pui Banchong ERKH Hera former head and senior scientist District Agriculture Officer T Suisa Sarugya ki khoi sumna ba ko dagi khoi sumna ba dagi khoi gi sprayer dagi maru marang mayam adagi fertilizer bio fertilizer adugu mayam jo khoi hujik adum pijari aduga sigi makha jo dum khoi dakar oi mayam dum mathang pijarakhi All Manipur Girls Students Union asenduranga se Minutong hata dalaiba union asigi office ta Walkabout Manipur gi member Advocate Ravi Khan bu opagi tharamama pangtokre tharamadu da wangang laduna Ravi Khan na hai mai pak na hingi hairabadi ahanba khongthang oina lairik laisu ningthina haiba changi mak na makha taraduna oja singna masa gi mathau ningthina tawribara haina yengsinduna oja oiraga thika tawduna natraga atopa thabak tawduna laiba sing mathau masak khangdabagi damak chairak piyo mathau tai haiki Pangan ni har ka drug karbar to ko pangan ni har ka digai uran bagi ai koi gi banam se sikar matam da thuna ko ka dagi hai matam da ai koi khuli mak silai har matam da ko ka ne mam di lai phata hai do ni drug karbar to ke lairik phasana hai ma mina soro ki koila sarga labi upun ka la thika ne paisa uga thika to roe lai phasana herdi paisa ya no phangje so private school oza orga angang sing na sare na ko bodo adune no khang ngai jagane Lai harau bagi mapung oiba sarukamoina ikum ikabagi thoram chaliba tha asigi kunipanda lining thausana mahi temple board amade evudau pakhang ba thaugallup Silong ga punna khusamnaduna Silong da laiba Manipur Rajbari Redland da loinana Meghalaya gi East Khasi Hills ki Valoganj tana Mars Kumarpan Valoganj Maiti Development Society ga khusamnaduna pangthokadore haiba ikum ikaba thoram asida sarugyaruna bagi damak
ngase Sanamahi Temple Board ki team ama hayeng khongbal ufong yumfam dagi board asigi Vice President Vidyapati Senjan Mulan Thakre Paugi marthana tembe break matang lominasi TOMTV Music Video Album Competition Chaliba chahi sigi manung da nambiba hiram ama hekta da yumpham oiduna sembiba music video album sing athoi hen changdam na ba ama TOMTV na Film Forum Manipur ga khusam naduna pangthok cheragani Best Music Video Album da lupa lising yang khayi mana amadi atai mana kya su thamjari ba changdam na ba sida saruk yabi ning ba singna video album sing thazin birak na ba akupa moral gidamak office matam da 9774 078 983 da pau phobio Kanghanjaribat TOMTV Times of Manipur Guardians Defense Academy admission open for 10 days SSB course from 4th April 2021. We provide personalized coaching to its candidate, special classes by visiting officers for motivation, professional guidance and teaching, everyday feedback to prepare well, boarding and lodging facilities available. For more details, please contact Guardians Defense Academy near Nursing Thakur Mandir, Naurim Lekai Kagwa Makha, Imphal West. Contact number 9863 388 639. Breaking matang namakadawa pausing pizari. Indo-Myanmar Asian Highway 1 Affected Committee, Chandalamadi, Technopol District na, Palelgi Thamna Popi the Gimore Faugi Lamgi, affected Wediba Singi compensation Yimatanga, Kananabagi Damag, Chapchaba report RTIPB Naba, DC Chandalamadi Technopala Kangalabaso, Tawebidre Haina, Ben the War from Gaya, Committee Sig spokesperson Wediba, Swami Thanglungna, Paumis in the Fondorokli. Committee Sig Mio Shingyang Infal More Lambigi, Kongkang Villis the Pangtokiba, Paugami Famaduda, Swami Thangluna Makatana Fondokibada, Infal More Lambi Paktok Chautok Pokidamak, Lamgi compensation da, Fangfam Topa Singer Sibu Kangna, Kangana Bagidamakta, Haukiba February, Tagi Tanga Humda, Chandalamade, Technopol DC Wediba, M. Rajkumarda RTI Thaduna, report Kangan Birakna Bahizaki. Masida DC Masana report adu pirani haina thazabu piraki adubo ngase fawba RTI adu ki report adu fangdana leiri marakta hanjin wakalabasu thawoi bidana leithokli loina thasigi tang tara taretusu thamna pokpi chief masa yauna chandel da chatuna DC unaba changbada DC masana thamna pokpi chief natana atayato pakana amata changhandana usit thawoidana tanthoraki thawdoga sida public miyam gidamak leiriba DC masana asigumba thawong asi tawrakpasi pendaba fongdoroklei Loina memorandum amasu Manipur ki Chief Minister da Pisin Kray. Masida lenga ka sinatu matamda committee sigi wafam sing ase thabakoina paikhataba tarabade van yauna tongan ba khongsan kaya ma changsinaba sem saduna leire haina makata na fongdorklei. Koi right to information RTI have a share koi da pidre. Ikoi kui dana koi date 17 da koi team amase TS Besang Tamla Pukpi Chief Naching Laga, Koi Chandel da Koi DC Officer Chalui, Matamaduda Besang Latana, Tamla Pukpi Chief Asinatana, Ay Kana Matasu, Chang Bagi permission pide. Changla even a Koisi Kanano Hana Akoibo, Usika Wedana Tantopiki. The Cultural Forum Manipur Amadi, Nambol and Sanoi College, Nambolani Nakusal Naduna, College Asada Manipuri Kori Rolgi, Tongan Masa Kaiba Hiramda, Nomagoba Seminar Mangasi Pangtokre, Taramadu the Manipuri Language Advisory Board, Saiti Academy New Delhi Convener, Nomaitim Kiran Kumar, Nambol El Sanoi College ki Principal, Laishram Nalini, Manipur Cultural Forum Manipur ki President, Professor Biharina, Atuba Mithung Lensing Unisarugya Dr. Waikom Ramesh, Dr. Salam Santibala, Dr. Saikom Rabi, Sawam Daneshwari Su, Marilena Bahiramda, Tongan Bahiram Singh the Chief Pathoki. Cultural Forum Manipur ke Secretary Khetri Rajena Fongdokibada, COVID-19 Amara Moiraga, Lairik Ningthina Tamba Funkitraba, Mahiroi Singi Kalaga, Chai Sida Humlak Suboina, Tauramasi Pangtopane, Masina Mahiroi Singda Kana Bakaradi, Soidana Piragan Haiki. College Singda Cultural Forum Manipurna, Mohoya Pangtung Minaraga, Sum Seminar Sing Tobasina, College Sing Satra Singda, Last of Panghoda Bado, Tonga was asking. Tongan Hiramda, Wangan Jabasina, Satras in the Kazaktan Kana, people, Gatra, Haidna, Quenhona Jabani. India Lenga ke Ministry of Social Justice and Empowerment ki project moiba Nasha Mukt Bharat campaign ki saruka moina District Social Welfare Office Tawbala Masong
Nasa Mukt Bharat Campaign Committee Thaubalani Napunna Sinminaduna Prevention of Substance Abuse and Alcoholic Haibasida Nomagoiba District Thakta Seminar Ama Ngasi Desi Complex Thobal Accounting Hall the Pangthokre State Level Coordinating Agency Director Padma Shri Dr. A. Jain Kumarna Moderator Oiduna Chatakiba Seminar Aduda Jenims Imfalgi Psychiatry Department Head of Department OIDB Professor Dr. Toizam Santibalana Need for Prevention of Substance Abuse and Alcoholism Amade Thabaktagi Potharaba Dr. R.K. Nimaina Role of every sections of society in prevention of substance abuse and alcoholism Haiba Hiram Singda Akhang Ahi Singwena Wangang Ke Loinana Nasa Mukt Bharat Campaign Committee ki State Coordinator M.D. Azimuddin Sheikh Su Sarukyaduna Seminar Adugi Hiram Singda Kupna Khananaina Ke VJP na Luchingba Lengaga Sige Chief Minister Nongthomba Birengi Mideng Makhada Changsaliba War on Drugs ke Khongjang bu Saugaladuna Chandel District ke Chakpikarong Sub Division da ngase Mayamgi rally ama chatkre VJP 41 Chandel Mandal na Anal Naga Chief Association Chakpikarong Sub Division ALT Chakpikarong ASR Chakpikarong amasong Chakpikarong Bazar Board ka khusam naduna pangthokiba rally adu Chakpikarong Public Ground dagi video Chakpikarong Saiminthang Lenthang MCS na lamtharaba matung Chakpikarong Police Station mamang fawo chaluraga amuk halaktuna Public Ground da War on Drugs ki matang dami famum su pangthoki ngase rally adu da mari lenana VJP Chandel District ki District President S K Angshel na haikibada tongda horakliba Manipur ge naha singa sibu nishana lakhatuna mangki kadabadagi kanna bahaiduna lenga ga sibu luchingliba Chief Minister Nongthomba Birena thaudang lobiduna haudokliba mission asibu saugaladuna Chakpikarong amasong kengoi ge tongan tongan ba mioi sing tholaktuna tungge mirol kandaba yade haiduna rally chatpani haike Matung tarak padasu War on Drugs Mission ase Government Department CSO singa khoi puna chatmi naraga drug khaiba podasi muthatnaba honamina si haina angshel nami amda appeal tarukle War on Drug haba mission si flagship mission si ma launch tawpiraga dagi makha tabda public mayam Chakpikarong Khengyoi amasung Chandel subdivision asi makai sina public singi wakhan sida si fully khoi support tawgadobni Plus, tungda lega doriba, tungda laga doriba, kuki future si shape to the biate. United College Lambong Chandel Nasinduna NAAC ge grade point 2.5 plus fangnaba mission ki matangda nomugoiba sensitization program ama ngase college asigi hall the pangthokre United College Lambong Chandel ge principal Dr. VD Thumdalna functional president oiraga college asigi teaching non teaching staff sing mahairoi singyauna pangthokiba Sensitization program aduda NAAC Association oriba Manipur University Department of Commerce ki Professor Dr. A. Rajmani Singna resource person singwena wangan ke Sensitization program adu pangthokpagi matangda United College Lambong Chandel ki principal Dr. VD Thumdal na phongdorapada college asi lesing ani tarukta National Assessment and Accreditation Council NAAC Bangalore na B grade PP duna NAAC accredited college amo henbike Haujigamu College asi NAAC re-accreditation thabakana changsinaba sem sari haiki. Sana konung na haujigmak lai harauriba laibung singda yengsin khongchadama ngarang dagi hauna chatpa hore. Ngarang irong lairembi mutum fivau sekmai ningthau sekmaizing ebudau pakhangba pangal tabi amade lining tau pakhangba thangada yengsin ke. Khunjau laichaunaba laibak ingna panaba kanglon chumna lai haraunaba loinana Haraunabagi nungbi ahum maiba pena maibi singna achumba ngaklon ngakna lai harau biu haina utra sanglen sana konungdagi thadorokpa cherol amada khanglakle Yang thang mamang laikai dagi social agripreneur soibam surchandrada International Lifetime Achievement Award lisingani kunmathoi pirakle nominini chumna chatha gadoba Dalit Sahitya Academy Nepal na sinduna ngasidagi hauna pangthokpa Taramathoirak Suba International Conference of Dalit Sahitya and Caste Free Asian Meet ki thoramda hariba award asi surchandra da khusinar kibane Kanglai Mem Theatre Repertory ge Mem Hall amade Artist Guest House ngase Manipur Legislative Assembly ge Speaker Y Khemchana Maikum hangdun sangakre Langthabal Kunjada Mem Hall amade Artist Guest House sangaba dugalo iroinana National Mem Workshop amade Festival sohdoke Northeast Council Silong ki Santhang Makhada ngasidagi horaga thasi ki kunmapan fawa chathagadauba National Mem Workshop amadi Festival hautopaki tharamaduda Indian Mem Theatre Kolkata ki Director Niranjan Goswami susarugya ke
Taramaduna Wanganuduna, Manipur Legislative Assembly Speaker Y. Khemchana. Mem Haibasi Hakchangi, Leng Otpa, Saktam Singna, Wangangduna, Miam Buakal Tahanba Madi, Miamda, Losing Piba Makalamane. Aikoi Kodingna Miambu Yokat Pahaibasi, Aikoi Isai Sagi, Tofam Topitoni Haki. Mine si Yamna Luba, Masi, Aramanovi Malamdi, Wangangdana, Haksangi, body movement na action na, Missing Yam, Kahamai, Masi Araiba Arnate, and Masi. Koi punang mga kasi kay wakal tawag ngay tuyen hamzaningi. Hausa ka muksa na magipaw. All Manipur Working Journalists Union Amzuna Sinduna leptana chahi khudingi pangthoktuna lakliba yausang manungda pangthokpa yausang sportsmen lisingani kona sigdamak singzamai wangma khetri lekai da leiriba social worker Seram Nikena ngase TOMTV gi staff singbu sana khonabada puning thagpoina sanaroi singna setnaba uniform sing mating panglam kre hariba uniform adu TOMTV gi joint editor Thongam Sunil gi kuthangda social worker Seram Nikena khusinaram ke Cookie Students Organization KSO na khanghaudana kaukiba Manipur shutdown da state kayadagi lakadoba sanaroi singda apanba pidana thadopira uhaina Hoyel Lalong Thangta Association Manipur gi maikai mari leinaba mioi singi puning chingsilakle Hiramasigi matangda ngasi Manipur Press Club ta pangthokpa pau gi mifamda association asigi president Huidrom Prem Kumar na makataraduna lakliba thasigi kuntareta Khumalampak Indoor Stadium na pangthokadauba Kuntaruk Suba National Thangta Championship ta Manipur yauna puna state tara tarikna saruk yagadabane Charkiba chahida su championship asi pangthokadabaduda pandemic asina maramoiduna yaithokibadagi nungaitaba magaloinna yaithokibadu chahi asida laichar asi khara komthorakpagi matungina pangthoknaba sem saba loiduna lairaba sida KSO na kaurakliba bannasina nungaitaba mu pokhale masida KSO na taliba demanda association gi maikaidigi moral support tawjabaga loinna KSO na chathagadaba banda state tara tarutagi lakadauba sanaroi kayaduna lakpa matamda sanaroi sing adusu support pibi bagaloina makoi bopan ba yaudana thadopira uhaina makata haige ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯄꯨꯝꯅꯃꯛ ꯁꯥꯟꯅꯕ ꯆꯪꯉꯛꯄꯗ ꯃꯥꯛꯁ ꯂꯣꯏꯅ ꯎꯞꯀꯅꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯨ ꯎꯞꯀꯅꯤ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯁ꯭ꯇꯦꯗꯤꯌꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯕ ꯅꯨꯃꯤꯠꯇꯨꯗ ꯈꯔ ꯃꯈꯩ ꯂꯥꯏꯟ ꯑꯞ ꯇꯧꯔꯀꯥꯟꯗ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯩꯈꯣꯏ ꯒꯦꯁꯀꯤ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯐꯝꯕ ꯅꯠꯇꯅ ꯁꯥꯟꯅꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯄꯨꯝꯅꯃꯛ ꯃꯊꯛꯀꯤ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯒꯤ ꯒꯦꯂꯔꯤ ꯃꯊꯛꯇ ꯂꯣꯏꯅ ꯐꯝꯒꯅꯤ Haukiba March Taradagi Team Kuntarukna Sarugyaduna Kaikol U Development Club ki ground da Chatarakiba Ahanba Mini Boys under 35 kg 7A side football tournament Ipu FC na winner oiduna cash award amade Ahanba Kaikol trophy ki mapu oikiba kalunana cash award lupalisingani kun Ahanba runners up HIFC na trophy amade lupalising taramanga loinana second runners up Kaikol U Development Club na lupalising manga amade trophy fangre Loisenbagi Tharamadu Imphales ki Adaksha PB Mola, social worker, Nongtumam Dilip Amade, IUS Department ki Office Coordinator S. Tondang Amade, KYDC ki President Sarukya ki. Audacious Group Yairipok Ningthau Naina Sinduna, second Audacious Cup, Manipur State Open Intervillage 11A side football tournament, Lisingani Kunmathoi, Imphales ki Yaripok Ningthau playground da team Taranipana group Mari Thokna Khaidokuna Sanarakiba tournament asigi winner trophy PUBZ United Angthana Lokre Mamang Thagi Kunmathoi ki Chatharakiba tournament asigi ngasi Sanakiba final match da PUBZ Angthana TYPOFC Yaripok top Jingthabo goal ani amada maithiba piduna tournament asigi winner trophy ki mapuoi kibani ngasiga lenga manaba team manina Sanakiba match aduda Ahanba half fauba nakal amamda goal chanaba kanna honarabasu arimbata half matungda minute match asige nifunithoi suba minute ta TYPOFC ge jersey number 11 Gopina penalty da goal ama chanduna asige goal gi phibam amasino da leke adu PUBZ United ke sanaroi singna ninghanaba tawdana kanna honabadagi match asige yankai suba minute ta PUBZ United ke jersey number 6 Amarjitna goal ama chanduna goal ama da leke Tungda match asigi yankai ni thoi suba minute ta PUBZ United ke jersey number 12 James na
TYPO gi mayokta goal ama muk chansinduna goal ani amada thoikibane thauram loisilakpada tournament asigi winners runners up top scorer AMDC ngarian gi Said Ali best goalkeeper PUBG United ki Deepak best emerging player TYPO FC gi Sanabam Ajisan amade best discipline team Audacious Yari Pokta Mithunglen Singh na khusinaki ngasi nungtil phone ki ba pauche singda kari kari pawyaw ki bage habedu mayam punna me taminase kanglai pa ki maira CM Birena Lakhipur Kendrada BJP gi mere poriba Kaushik Rai gi damak ngasi bot khongkrei CM na bot khomba lakpada Lakhipur gi maitei sing mai hongna saukrei O Henry Minister oi gi matam ngarang March 20 te loikrei IM gi Housing for All gi Sanfam Singh bahut na thadok pidabadagi saba haurabasu yum sing arem boy gadawi Ipsana nungsi jana na awada pa tanaduna himina na bathoram pantokrei Center na awang pot state sing da thadari ba Sanfam yin singina ba MPR ke Ranjana Parliament ta phukrei Manaba coronavirus laiyong utlaba miyoi lising yankai marirom nomu khakta da nong thenere chani ga yankai ma thoini sire sanaton misi police na to bada FIR palaga investigation tawiu free medical camp pangthokre next set p crime makatan sumateng panghigani Prem Chandra Paunil Khon sanaton athokpam misi makut tungbung naraga masagi hostel kada siraga leirami haina yamna chingningai oibu pau tarai covid ki kangun thugai baki tamak passenger taramanga Indian Airlines na tahum flight tongba thinglaba yari nauria follow na thambiram ba yalhau mayekti nasisu miyamna khangbidana leiri lining hal apokko maru loisilakpada maroibu pau mu kanna Assam की Lakhipur Assembly constituency da lakliba state aduge Assembly mikhalda BJP ki mere poiriba Kaushik Rai gi damak ngase Manipur ki Chief Minister and Birena Bot Khongkrei Osmania University ke Vice Chancellor oiramba Professor T.T. Rupati Rao bu Manipur University ke anoba Vice Chancellor in Hablakrei Isage kana bakara yenglaga aina yada bathabak tawgumsi pollution free Manipur ohensi haina MLA Laishram Lala Kishwana Fongdokrei ngasigi wenadi matang asida Manipuri Paulo Shinjare paumiyeng tabiri ba mampuni mapu ASHAPRIYA nam kana khurumjari